Ngasi nungdawang phongkhiba Kangleipak Mairagi Pausiyadagi maruoiba pau khara khangkhidre miyamda khulo tamjage chahi 10 romsida hengatlagliba voter masing thidokdana Manipurda Lok Sabha mikhal pangthokpa yaroi Sumati Bala National Register of Citizens NRC pass tawba amadi Free Movement Regime FI marchana halaga Manipur irang loigadaba nate chahi 10 muksida hengatlagliba voter masing thidokdana Lok Sabha mikhal pangthokpa yaroi haina ko Ordination Committee for Crisis Resolution Manipur ki Maikai Fongdorakli Wafamasi Imphal ki BT Road Laiba Iraba Babanda Fongdokhiba Pamuisinga Unaba Amada Committee Asigi Campaigner O Sumati Balana Fongdokhibani Mahana Makata na hai Chief Minister M Berena Lamdam Asida Tangdu Laitaba Hanagi Fibamda Hanjilakle Harabasu Manipur ki Chingkong Chingya da Lariba Tapaki Lamchingda Hauju Fawba Chingdagi Nomai Amadi Bong Kapthara Paleptri Charang naringai lan thongringai matam sida free and fair oina election pangthokpa kamdau ngam gadoribano Manipur da tholiba lan asi foreign aggression yawi haina lauri machi punamak na thairaga India lengang na tha tara helaklaba lan asibu yengjuda tumina lairi Lok Sabha mikhal pangthokna bagi damak CM na Election Commission of India ECI da aramba amadi semjin sajinba report pibiganu mapandagi sangsilakpa mitop singkukina namna taba mafam singda khundaduna lairi Chief Minister Masa Maksu Kuki Singna Namna Taba Mafam Singna Sangbangam the Lairibani, Adu Pikraba Tampakilam Asida Makopong no Lauri, Irang Achina Maram Oiraga Miyochan Yankaigi Asiba Haksang Pangdana Lairinga Eshigumba Fibam Asida, Lok Sabagi Mika Pangtokani High Langliva Asita Sing Labaktiva Haiki, Mahana Makata na Hai, Hiramasiki Matanda Committee Ashina Manipur Mai Hauna Sakliba Asi Yinglaga, Mikhal Ashi Ethiopia Hajana Election Commission of Indiagi Chief Election Commissioner the Chero Amasu Tajinkre. Manipur da khundaraiba misung asina kangun kaina chada yankai mathoi hana voter masing hengalakle hainasu Chief Minister na phongdokhiba laikre maduna asoiba aramba sing asi athuba matamda thidolaba matungda chumna mikhal pangthokpiu Bharat Sangbidhana piriba miyoibagi hakhonggaw ngaduna namfu safuda mikhal pangthoknaba hotnabigeno haina mahakna makhata na phongdokhi Laimatak romda gari thauraga chakhibani haina chingnaba ahal ama ngasi phawba thiba khangdana laire Haukiba February Marigi Ayup Punipa Makaram Taba Matamda, Loktak Police Station Manung Zana Laiba Ningtogong Ward Number 2 Chandipur Dagi Okram Komai Chai Humpuguni to Apopa Lakidraba or Ibobi Kaubamio Ama, Yum Dagi Port Ama Lagane Hadina Baza City 100 Tauragachaki Vadaging as if Hawat Mari Makong Tiba Kangdana Lady. Hauzik Pawba Mari Makong Kangdana Lady Ahal Aduga Mari Lagana Mahaki Mayum the Pangtopa Paugimi from da Manki Bahal Asigi Machanuba Okram Johnson upon missing the Pongdoki Bada. Mahaki mapana thokiba matamda mobile phone amasu yauki yumdagi thokiba matung halangmandabadagi phone tawrubada switch off hairaki imung manunggi miyoising amadi lekai club ki miyoising na thiba yaba thirabasu phangdabadagi Loktak police station da missing report ama tawkhre Loktak project ki security CCTV camera da check tawrubada mahaki apopo mapa asi Loktak project ki SBI bank mamangdagi awangpangna pung 9:53 ta gari thawraga chakibagi footage phangbangam ki hari Paugi Mipam Aduda Sanjipur Youth Club ke Secretary El Kantana Phongdokhibada ngarang ayuk yumdagi thokhibadagi ngasi fawba mari makom khangdana lairakliba okrang komai hariba ahal asi phangnaba hotnabada miyamna mateng pangbiyu haujik tholiba irang asina maram oidina imung manungdi thawai yamna ware mangna chakhiba lambi asi Loktak project ki awangpangma lambi asidani hariba lambi asi laimatak taba lambini lambi asida kabui chiru aimol amadi kuki ki khulsing lai Aduna club amadi laikai na manung yauna thiba ngamdre maram aduna state lenga amadi akoibada khundaminariba yellow furup singna ahal asi tekta kadina phangnaba hotnabada mateng pangbiyu haina makhata na phongdokhi laikai gi miyoi singna pawmi singda phongdokhi bada ngarang mamsilakpa matamda khul asigi maning thangba chingchangda nongmai kapagi makhol kaya takhi aduna imung manunggi miyoi singna henna mi paiba pokle haina phongdokhi Harauthal Chingthakta Pareng Sana Sariba Kuki Menton Singi Bunker Lengana Athupadi Lauthopi Drabadi Kunja Sing Laitana Leiba Ngamlaroi LG10 Imphal West District ki Lamchang Police Station ki manung chana Harauthal Sport University Lairiba Asigi Mathak Thangba Harauthal Singi Yangdong Pareng da matam kaya ki mamangdagi Kuki Menton Singna Bunker Pareng Saduna Lairi Mafam asida Kuki terrorist singi achoba kem ama oina lairakpadagi thangnana lairiba Maitai Kulsingda Nomai Amadi Pong Kapsinduna Landaningba Matamda Yamna Toina Landarakpana Kunjasing Laitana Leiba Ngamdre Maduna Atuba Matamda Kuki Menton Singi Bunker Sing Achi Thukai Biduna Langana Kuki Menton Sing Taktopiyo Haina Kulngapagi Achoba Thaudang Logduna Lakliba Ningthozam Jitena Phongdorakli Pausi Achida Kulngapagi Achoba Thaudang Logduna Lakliba Ningthozam Jitena Phongdorakpagi Matung Inadi
Ngarang numidang pung 9:00 taba matamda Kespa garida ayabi amadi commando police ki kamgu kautuk maikaida thaujilaktuna chingkhong chingyada changduna khul ngapagi thabak toramba adubu khunja singna aduki matik thagapa phongdokhi adubu ayabi amadi commando singna tongduna lakpa Kespa gari adu chakraba matung numidang pung 4:40 taba matamda harauthal chingthakta lairiba kukimeter singi bunker bom amadi nomai nongchu bodawna kautru amadi thangnaba khulsingda kablakhi Nomay amadi bong kapsilakpa makol tabadagi mafam aduda ayabi amadi commando police ki Kespa gari mafam aduda laktuna khunja sing ngak sembagi thabak chathabaga loinana kuki meter singi maikaida handuna nomay kaptuna takthongnaba numidang pung 10:00 taba fawba chathaki ayabi amadi commando police singna laukhiba thaudang adubu khunja singna thagaba phongdoki haina jitena makhatana phongdoki mana makhatana hai Numidang pung 10:00 aduwaidasu kuki meter singi maikaidagi searchlight ani kokhalaki masi AR na kakphalibra natraga kuki meter singna kakphalagribra haibadu khangmangamdre harauthal singi yangdong parengda kuki meter singna kem saduna leiba asina kautru kadangban senjam chirang hariba maitei kholsing asida nongmai amadi bongkapsinduna landarakpada yamna komna thokle Masina class 12 parikha thariba aduga class 10 parikha thagadoriba amadi atai mairoi sing lairik pafam khangdaduna koi chen duna khangduna leire mathakta paliba khulsing asigi khunja sing masagi mayumda leitana leiba ngamdre labuk to khongbalda amadi charu iku marakta yaretuna leibana ayamba oire maduna athuba matamda harauthal singi yangdongda kem amadi bangka kaya saduna leiriba kuki militant sing asi manipur lengang na lauthokpiu kuki militant sing na khutlingduna leire haiba khangna lengang na takthokdana leiriba asi karigino haibasi khunja singi amata ngareba wahangni haina ningthokjam chitena phongdokhi CM Berena mine protected vehicle ngasi launch tawkhre Manipur police na miyoibagi punsi amadi lanthum ngangnaba hotnabada hena mating oinabagi pandamda Manipur lengang na handakta nauna laikhiba mine protector vehicle MPV ngasi Chief Minister M Berena ahamba Manipur Rifles ki ground da pangthopa achamba thorong amada launch tawkhre Thorom aduda Manipur Lengaki Council of Ministers sing police amani civil ki makok thongba officer sing saruk yakhi Thorom aduga mari lainana Manipur police ki DGP Rajiv Singhana wa ngangaduna haiki Manipur Lengaki maikaidigi Manipur police ki damak matamga chunaba khulai amadi gari sing lairakpa asi Manipur police ki damaktadi khwaidagi laiba fabani Manipur Lengapu Manipur Police Department ki maikaidigi hainingai leitena thagatpa phongdokhi mahakna makhatana hai Hantak Manipur Police State nauna khusinnarakliba mine protector vehicle asina lamdam asigi manung hanjinba mafamda tholakpa pamdaba thaudok thoklakpa matamda laksinaba hotnaba amadi miyoibagi punchi amadi lanthum kanaba hotnabada hana mayuk naramba awaba kaya adu khara makhaide ko anba ngamlagani Manipur lengangna laukhatlakliba khongthang asina Manipur Police singbo anawa thongna ama hapire haiba wafamju phongdokhi canoeing and kayaking masanagi practice tawbada sanare ama isingna tabadagi laikhidre Loktak Park ki saro ama oiriba takmu pat ki canoeing and kayaking masanagi practice tawfamda sanare angang ama isingna tasingkhibadagi irang aduna laikhidre hariba thaudo asi ngarang nungthil pung 3 lom taba matamda thokibani thaudo aduda laikhidraba sanare adugi maming moirangthem rohi chai 13 kawi moirang pansang laikai dagini mahak numit 4 ni gi mamangdagi canoeing and kayaking masana tamba duda saruk yaduna lakhibani aduba ngarang nungthil pung 3 lom tarakpa matamda training session manungda mangkhibani Khudakta training tawbada yauriba sanaroi amadi officer singna thiba humbagi thabak chathabada isingda tasingkre haiba khanglakpadagi khudakta community health center moirangda pukhatuna laikannaba hotnakhi adubu nungthim pung 3:00 taba matamda doctor na sire haina khangalakibani Kangpopi district tagi khulai kaya fagatle central amadi state force ke apumba kanggun ngasi Kangpopi district ke tongan mafam chingda chathakhiba operation da khulai kaya fagapangamle hari police ki pauna hai Operation aduda magazine ga konana carbine ama 9mm pistol ama magazine ama country mortar ama country map pump gun ama explosive khara 2-inch mortar ICE bomb ama smoke bomb ama intimate live mortar cell ama A36 hand grenade ama detonator ama searchlight nongmai maru khara fagatle fagalaba polam sing adu Kangpopi police station na khusina khre hari